Human rights activist Bablu Loitongpamna lalamba thoklabadi legalgi matungina chairak pibada akaiba karisu leite adubo mob justice ki mawongda mayumda chatlaga threat tawba amadi public platform da thorakpa yaroi haina thamliba wafam asidi condemn tawi haina lamdam asigi tongan ba lup tarani thoina phongdurakle wafam asi Bablu Loitongpambu anti maitei oi amadi kuki singi mateng pangi haina mitei lipuna siriba marala duki matangda amkil nupi samas tammi chingmi NLANL Nimpal, Anal Bisnupur, Thobal Ima, Machalaima, Ichal, Ifam Amade, UPF na chingba, Lupsingi, Thaupuba Singna, Kudek Piraga Tadurapa, Zerola Manapong Dorapani. Zerola Sinahay, a first bagi marumda, Lamtamasigi, Naha Kayapun, Sipikam na Kiaduga, Nupioi Kayagi, Ikai Kumnaba, Manghan Biki, Batamaduda, Manipur Miamgi, Hingbagi, Hug Pangnaba, Bablu Loitongpamna, Malemgi Miam Mangda, a first bagi, Tamtiba Macharasi, Sabak Pagdoki. Security Force na chathakiba fake encounter lisingamaga chamanga kunipan gi case India gi Supreme Court ta thangatuna achumba viral fangnaba Bablu Loitongpamna honaki amaromda Manipur miyamna khangnaraba drug lord Lukosai Jogi case ta lengak asigi masang naiba miyoi kana chenakibagi haibasi aikhoigi miyamna kauram khiroi Judiciary amadi executive supai pairiba lengak asina Lukosai Jau namduna acquit tahanduna thadoki Madudagi lengak asina higher court appeal chatlu yadabadagi Bablu Loitongpam amasung mahaki kanguna Supreme Court case ama file tawduna haujiksu case sathari Bablu na Manipur miyam gidama kathokpa amaga loinana changsiliba thabak singa si kupna yenglaga mahak anti maitei oibra haibasi tin yotharaga khanbiu hairi cherola sina makha tana hai miya kai mon hairi binupi ase Karen Phurup ki Burmese Buddhist ni kuki nate nupi asi Norway ki citizen oirabani kumjali singani kunithoi ki August tang mapanda Assam Rifles na nupi asi kudeng thabidagi phabani mahak haujik su sajiwa jail gi foreigner detention center da leibani nupi asi HRA gi lawyer singna konaduna bail phangkibani adubu mahak ki trial tawgadaba leiba maramna nupi singi home amada thamki Arun atup amata laitana tawkiba thabak asigi ona taina ba wafam pusilaktuna Babluda marasi na bokonarapa si yabang amloi Haujik thokliba lana sida kuki dagi Bablu Loitongpamna achoba sanfam lawi amade selgi transaction tawki haina thamliba wafam asi kadai fawba chumlabage madugi praman lairabadi puthokpiyo natrabadi miyamda aranba paw sandokpani hairoidabagi maram leite Karigumba Bablu Loitongpamna lalamlabade logi matungina chairak pibada akaiba leite adubu mob justice ki mawngda mayumda chatlaga threat tawba amade public platform da thorakpa yaroi haina thamliba wafam asidi condemn tawi haina cherola sina makha tari